ꯃꯌꯥꯝ ꯉꯁꯤꯗꯤ ꯔꯣꯗ ꯖꯇ꯭ꯔꯥꯅꯤ ꯀꯥꯡ ꯆꯤꯡꯕ ꯅꯨꯃꯤꯠꯅꯤꯀꯣ ꯑꯗꯨꯗꯨꯒꯤ ꯀꯥꯡ ꯆꯤꯡꯕ ꯌꯥꯎꯕ ꯆꯠꯂꯤ ꯑꯩꯒ ꯗꯥꯒ ꯏꯆꯥ ꯊꯣꯏꯕꯤꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯆꯠꯂꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯟꯗꯗꯤ ꯆꯤꯡꯗ꯭ꯔꯦ ꯑꯩꯈꯣꯏ ꯈꯨꯟꯗꯗꯤ ꯀꯥꯡꯗꯣ ꯂꯩꯇꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯪꯅꯕ ꯈꯨꯟ ꯍꯥꯏꯕꯗꯤ ꯋꯥꯄꯣꯛꯄꯤ ꯍꯥꯏꯕ ꯈꯨꯟꯗꯣ ꯑꯗꯨꯒ ꯀꯥꯡ ꯆꯍꯤꯒꯤꯁꯨ ꯌꯥꯎꯕ ꯆꯠꯂꯤꯀꯣ ꯑꯗꯨꯗꯨꯅ ꯗꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯂꯤꯑꯕꯀꯣ ꯂꯝꯕꯤꯅ ꯑꯃ ꯐꯠꯇꯕꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯦ ꯍꯥꯏꯅ ꯀꯥꯟꯅꯗꯦꯀꯣ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗꯒꯤꯅ ꯇꯥꯅꯤꯡꯖꯧꯕ ꯂꯝꯕꯤꯁꯤꯗ ꯃꯌꯥꯝ ꯍꯥꯏꯅ ꯑꯃꯨꯛ ꯀꯥꯟꯅꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅꯀꯣ ꯆꯠꯅꯤꯡꯕꯗꯣ ꯑꯗꯨꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯋꯥꯄꯣꯛꯄꯤꯁꯦ ꯂꯥꯟꯊꯣꯛꯑꯒ ꯕꯤꯕꯤꯒꯥꯎꯔꯣꯝꯗ ꯈꯔ ꯆꯠꯈꯠꯂꯦꯕꯀꯣ ꯆꯠꯈꯠꯂ ꯑꯃꯨꯛ ꯀꯨꯝꯊꯔꯛꯏꯅꯦ ꯁꯤ ꯋꯥꯄꯣꯛꯄꯤ ꯍꯥꯏꯕ ꯈꯨꯟꯗꯨꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯣꯝꯗꯒꯤ ꯀꯨꯝꯊꯔꯒ ꯚꯤꯗꯤꯑꯣꯁꯦ ꯅꯝ ꯇꯥꯔꯒꯗꯤ ꯐꯖꯕꯗꯣ ꯍꯦꯟꯒꯅꯤ ꯍꯥꯏꯗꯅ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯣꯡꯒꯥꯟꯗꯀꯣ ꯂꯩ ꯂꯐꯨꯒꯨꯝꯕ ꯀꯩꯒꯨꯝ ꯑꯩꯈꯣꯏꯒꯤ ꯁꯖꯥꯏꯔꯒ ꯋꯥꯏ ꯅꯨꯡ ꯇꯩꯊꯣꯛꯑꯒ ꯍꯩ ꯔꯥ ꯀꯠꯀꯗꯕ ꯃꯐꯝꯗꯨꯒꯅꯦ ꯁꯨꯃꯥꯏꯅ ꯁꯖꯥꯏꯔꯒ ꯃꯌꯥꯝ ꯑꯃ ꯗꯦꯀꯣꯔꯦꯁꯟ ꯇꯧꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ ꯌꯥꯝꯅꯁꯨ ꯐꯖꯩꯀꯣ ꯑꯗꯣ ꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯣꯝꯗ ꯀꯃꯥꯏꯅ ꯀꯁꯥꯔ ꯋꯥꯄꯣꯛꯄꯤ ꯆꯥꯟꯗꯝ ꯂꯩꯀꯥꯏꯔꯣꯝꯗ ꯀꯃꯥꯏꯅ ꯀꯥꯡ ꯆꯤꯡꯕ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗꯣ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯌꯦꯡꯁꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ देने काफी जे उदी ओए उसने तो जाने रेशमी ओ रेशमी आई लो काफी से लागे कुमो कुंगे गले हेलो संगम काय रूम में काफी बाबा की या मदद करते ना या मदद Happy Road Jatra. Amkan ay sinabi tamna madam su agona may ahulaman ang tingada ay bugati na do pamangolo na mangkapun na akoy maya lekay jore thori se tap na studio se सुनाओ अपना सब मत से टानो जल्दी टानो तो हेरू कितने रोड है हेरू ओए लाइट तो और जरा हां भैया इबाई बाबा सना मिंगोइना पंजरबदा माइदसे आईडी हेलो
Oh, Papal, nalagi. Papal. Mayam siga angang punan na belambi siga lay re angang punan na belambi siga lay re sama sih angang punan ba video sa iyaudri Sarat. Sarat tu berapa? Dua gini. Halo, mang di teluk. Mana mana? Sekena kena. Lora. Muslim dia, Muslim dia, Pak. Sini.
Ani yahon robi. Ani ye status tak ada ya. Coba ay. ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯥꯡ ꯆꯤꯡꯕ ꯂꯣꯏꯔꯒꯀꯣ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯃꯥꯟꯗꯣꯞꯇ ꯑꯃꯨꯛ ꯂꯥꯛꯏꯅꯦ ꯀꯥꯡ ꯑꯍꯧꯕ ꯅꯨꯃꯤꯠꯀꯤ ꯈꯦꯆ꯭ꯔꯤ ꯇꯧꯋꯦꯕꯀꯣ ꯂꯥꯏ ꯄ꯭ꯔꯁꯥꯗꯤ ꯆꯥꯔꯨꯁꯦ ꯍꯥꯏꯅ ꯂꯥꯛꯏꯅꯦ ꯂꯥꯛꯄꯗꯨꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯊꯦꯡꯈ꯭ꯔꯦꯕꯀꯣ ꯄꯨꯡ 9 ꯑꯗꯨꯃꯥꯏꯅ ꯇꯥꯔꯦ ꯆꯠꯂꯔꯣꯏ ꯍꯥꯏꯅ ꯇꯧꯔꯒ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅꯁꯨ ꯐꯣꯟ ꯇꯧꯁꯜꯂꯛꯑꯦꯕꯀꯣ ꯀꯩꯒꯤ ꯂꯥꯛꯇ꯭ꯔꯤꯅꯣ ꯍꯥꯏꯅ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯅ ꯂꯥꯏ ꯄ꯭ꯔꯁꯥꯗꯤꯁꯨ ꯐꯪꯅꯤꯡꯕꯅꯤꯅ ꯆꯠꯀꯅꯤꯒ ꯆꯠꯂꯣꯏꯒ ꯇꯧꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯥꯛꯑꯦ ꯑꯗꯒꯤ ꯀꯥꯡ ꯆꯤꯡꯕꯗꯨꯁꯨ ꯂꯣꯏꯕꯐꯥꯎ ꯆꯤꯡꯗꯉꯩꯒꯤ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗ ꯍꯧꯖꯤꯛ ꯗꯁꯄꯇ ꯊꯤꯔꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯥꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯑꯁꯦ ꯃꯥꯟꯗꯣꯞꯐꯥꯎ ꯆꯠꯄ ꯍꯥꯏꯕꯁꯦ ꯂꯝꯕꯤ ꯌꯥꯝ ꯁꯥꯊꯤꯅ ꯐꯠꯇꯦꯕꯀꯣ ꯅꯨꯡꯗꯥꯡꯒ ꯑꯣꯏꯕꯅꯤꯅ ꯑꯗꯨꯗꯨꯒꯤ ꯆꯠꯅꯤꯡꯗꯕꯗꯨꯁꯨ ꯐꯥꯎꯕ ꯑꯗꯨꯗꯨꯒꯤꯅꯦꯕꯀꯣ ꯏꯁꯣꯔꯒꯤꯅꯤꯅ ꯏꯁꯣꯔꯒꯤ ꯀꯩꯅꯣꯁꯤꯗꯤ ꯆꯠꯅꯤꯡꯗꯕꯕꯨꯗꯤ ꯐꯥꯎꯔꯣꯏꯗꯕ ꯀꯩꯅꯣꯕꯨꯗꯤ ꯂꯩꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯂꯝꯗꯥꯡꯗꯣ ꯌꯥꯝꯅꯁꯨ ꯃꯐꯝ ꯆꯥꯗꯅ ꯂꯩꯕꯅꯤꯅꯀꯣ ꯅꯨꯡꯗꯥꯡꯗ ꯊꯣꯛꯂꯛꯄ ꯅꯣꯡ ꯆꯤꯡ ꯆꯨꯔꯛꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯉꯁꯤ ꯀꯩ ꯍꯥꯏꯅꯤ ꯑꯀꯦꯂꯥꯄꯟ ꯀꯥꯏꯗꯣ ꯑꯀꯦꯂꯥ ꯍꯥꯏꯗꯤ ꯏꯇꯣꯝꯇ ꯇꯥꯔꯦ ꯉꯁꯤꯁꯦꯀꯣ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯃꯠꯇ ꯆꯠꯇ꯭ꯔꯦ ꯉꯁꯤꯁꯦ ꯏꯃꯥꯟꯅꯕꯤ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯕ ꯏꯆꯦꯗꯣ ꯑꯗꯨꯗꯨꯁꯨ ꯁꯤꯜꯆꯔꯗ ꯆꯠꯈꯤꯕ ꯑꯗꯩꯗꯤ ꯑꯇꯩꯁꯤꯡꯗꯨꯁꯨ ꯃꯅꯦꯝꯕꯣꯛ ꯃꯁꯥ ꯉꯝꯗꯕ ꯈꯣꯠꯇꯕ ꯆꯠꯅꯤꯡꯗꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯗꯅ ꯆꯠꯅꯗ꯭ꯔꯦꯕꯀꯣ ꯑꯩꯁꯦ ꯏꯇꯣꯝꯇ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯁꯨꯃꯥꯏꯅ ꯆꯠꯃꯤꯟꯅꯕꯁꯦ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯅꯨꯡꯉꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯌꯥꯝꯅ ꯕꯣꯔꯤꯡ ꯆꯨꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯒꯅꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯀꯥꯡꯒꯤ ꯁꯨꯃꯥꯏꯅ ꯈꯦꯆꯤ ꯇꯧꯕꯁꯦ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯖꯣꯏꯗꯦꯕ ꯆꯣꯡꯉꯦꯕꯀꯣ ꯑꯗꯣ ꯖꯣꯏꯗꯦꯕ ꯆꯣꯡꯕꯗꯣ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯖꯣꯏꯗꯦꯕ ꯆꯣꯡꯗ꯭ꯔꯦꯀꯣ ꯃꯔꯛꯇ ꯆꯣꯡꯒꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯍꯥꯟꯕ ꯅꯨꯃꯤꯠꯁꯤꯗꯗꯤ ꯆꯣꯡꯗ꯭ꯔꯦ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯆꯣꯡꯒꯗꯕ ꯑꯍꯟ ꯑꯅꯤ ꯑꯃ ꯊꯋꯥꯏ ꯌꯥꯎꯕ ꯑꯍꯟ ꯑꯅꯤ ꯃꯀꯣꯛ ꯆꯤꯡꯅ ꯆꯣꯡꯉꯝꯕ ꯑꯍꯟ ꯑꯅꯤ ꯑꯃ ꯂꯩꯈꯤꯗꯕ ꯍꯥꯏꯁꯦ ꯆꯍꯤ 2-3ꯒꯤ ꯃꯃꯥꯡꯗꯅ ꯑꯩꯈꯣꯏ ꯏꯄꯨꯗꯣ ꯂꯩꯈꯤꯗ꯭ꯔꯦꯀꯣ ꯌꯥꯝꯅ ꯃꯤꯁ ꯇꯧꯋꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯀꯣ ꯃꯣꯏ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯖꯕ ꯃꯤꯁꯤꯡꯅꯦꯕꯀꯣ ꯑꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯥꯏꯗꯤ ꯈꯨꯟꯒꯤ ꯃꯤꯁꯤꯡꯁꯤꯁꯨ ꯇꯟꯊꯔꯛꯄ ꯑꯗꯩꯗꯤ ꯏꯄꯥ ꯑꯃ ꯂꯩꯈꯤꯗ꯭ꯔꯦꯕꯀꯣ ꯃꯥꯁꯨ ꯌꯥꯝ ꯊꯋꯥꯏ ꯌꯥꯝ ꯆꯥꯎꯕꯅꯦꯕ ꯑꯗꯨꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯏꯁꯩ ꯁꯛꯄꯤꯅꯕ ꯃꯤꯗꯣ ꯐꯖꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯂꯩꯇ꯭ꯔꯦꯅ ꯆꯣꯡꯗ꯭ꯔꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯌꯥꯝ ꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯨ ꯒꯦꯝ ꯁꯥꯟꯅꯔꯒ ꯂꯩꯔꯦ ꯂꯥꯏ ꯄ꯭ꯔꯁꯥꯗꯤ ꯐꯪꯕ ꯉꯥꯏꯕ ꯑꯣꯏꯅꯀꯣ ꯑꯗꯨꯅꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯈꯦꯆꯤꯁꯨ ꯌꯦꯟꯕ ꯍꯧꯔꯦ ꯑꯩꯒꯥꯅꯀꯣ ꯑꯗꯣ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯃꯌꯥꯝ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ